YouTuber ya khai đấy. Xem đi ngay video em lấy đây thắp này quá mạnh nè tùm bạ ai sẽ tùm người tùm rồi cả hầu là ini bagari menung sida no yauramdai jada makeup tholaga video mate amasu namme makhoi mafam do yaudore na atoppa yaurakanda dum kai mate khara hapake imanabigi birthday numit ki ngasi je angangaida sungam jaba khara mateng bibani manabina adugi chatpane itai hoi ibaniga dai ki macha nupane imanabigi machisu yaure Destination. Koi mafamdo yaure gari da sai kan thari copyright se chadoira charoidora ai volume je off tawrabunge do copyright chardi amu hala thagalake si thagalagadi yengage ba haidi dum hapa chu chadabadi yawbani ba adu lai ba yenge si matesima koi bada ini koi ba ꯃꯐꯝꯁꯦ ꯌꯥꯝ ꯆꯤꯛꯄ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯍꯧꯋꯦ ꯑꯉꯥꯡꯁꯤꯡꯅ ꯂꯩꯕꯗ ꯁꯦꯐꯇꯤ ꯑꯣꯏꯕ ꯃꯐꯝꯗꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯉꯥꯎꯁꯟꯅꯒꯦ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯁꯤꯃ ꯊꯣꯛꯑꯒ ꯑꯩꯅ ꯃꯣꯏꯅ ꯉꯥꯎꯁꯟꯅꯕ ꯅꯠꯇ꯭ꯔꯒ ꯂꯥꯞꯅ ꯆꯠꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯃꯐꯝꯗꯤ ꯂꯩꯍꯧꯗꯦ ꯑꯉꯥꯡꯈꯩꯒꯤ ꯃꯌꯥꯝꯒ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯔꯛꯄꯗꯣ ꯏꯇꯩꯒ ꯇꯧꯔꯒ ꯊꯥꯡꯖꯟꯃꯤꯟꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯗ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯈꯔꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯦ ꯑꯉꯥꯡꯈꯩꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯔꯗꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕꯀꯣ Sum tawdana ꯑꯆꯥꯄꯣꯠ ꯆꯥꯔꯁꯦ ꯆꯥꯕꯒꯤ ꯊꯧꯔꯝꯂꯣꯝꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯉꯦ ꯆꯤꯡꯉꯥꯔꯦꯜꯒꯤ ꯑꯩꯈꯣꯏ ꯆꯥꯕꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗ ꯊꯦꯡꯉꯦꯅ ꯄꯦꯛꯀꯤꯡ ꯇꯧꯁꯜꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯆꯥꯔ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯤꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯖꯦꯅ ꯉꯁꯤꯗꯤ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡꯅꯦ ꯇꯧꯔꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯕ ꯃꯇꯦꯛ ꯈꯔꯁꯨ ꯐꯅꯌꯥꯝ ꯅꯝꯖꯜꯂꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯁꯤ ꯃꯇꯝꯗꯅ ꯁꯤ ꯀꯃꯥꯏꯅ ꯇꯧꯈꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯉꯒ ꯊꯝꯅꯕꯅꯀꯣ ꯑꯩꯈꯣই ꯂꯥꯡꯕ ꯌꯥꯕ ꯑꯗꯨꯝ ꯈꯔ ꯂꯥꯡꯊꯔꯦ ꯃꯤ ꯐꯥꯁ ꯐꯨꯗꯁꯤꯗ ꯀꯨꯁꯤꯅꯤ ꯇꯧꯔꯤꯁꯦ ꯆꯥꯕꯒ ꯌꯥꯕꯒꯩꯁꯨ ꯆꯥꯊꯣꯛꯑꯦ ꯑꯗꯣ ꯇꯦꯁꯇꯣ ꯈꯔꯗꯤ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯕꯤ ꯌꯧꯊꯣꯛꯎꯔꯦ ꯀꯩꯕꯤ ꯌꯧꯊꯣꯛꯑ ꯃꯇꯨꯡꯗ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯑꯦ ꯑꯅꯤ ꯑꯃꯗꯤ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯑꯅꯤ ꯉꯥꯏꯔꯤ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯉꯥꯏꯔꯦ ꯕꯔꯊꯗꯦ ꯂꯣꯏꯔꯦ ꯍꯣꯏ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯇꯁꯦꯡꯅ ꯑꯃ ꯇꯧꯔꯅꯤ ꯌꯥꯏ ꯉꯁꯤꯃꯛ ꯇꯧ ꯇꯧꯗꯣꯏꯅꯦꯍꯦ ꯉꯁꯤꯃꯛ ꯇꯧꯗꯗꯤ ꯀꯩꯅꯣ ꯔꯦꯗꯤꯗ ꯂꯩꯔꯅꯤ ꯁꯤ ꯄꯥꯝꯕ ꯁꯦꯝꯗꯅ ꯏꯃꯥꯟꯅꯕꯤꯁꯨ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯑꯗꯨꯝ ꯀꯦꯛꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦꯕꯀꯣ ꯑꯃꯁꯤ ꯃꯣꯏꯁꯦ ꯅꯤꯛꯇꯅꯒ ꯆꯥ ꯂꯩꯔꯝꯃꯤꯁꯤꯅꯦ ꯑꯣꯟꯊꯣꯔꯛꯄꯗ ꯀꯦꯃꯦꯔꯥ ꯅꯝꯃꯝꯕꯒꯤ ꯃꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯃꯐꯝꯁꯦ ꯃꯤꯁꯨ ꯀꯅꯥꯝꯇ ꯆꯪꯉꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯪ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯕ ꯑꯣꯏꯔꯁꯨ ꯋꯥ ꯉꯥꯡꯅꯕ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯑꯣꯏꯈꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯤ ꯆꯪꯉꯛꯇꯕꯁꯤꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃꯅꯤꯕꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯝꯗꯥꯏꯗ ꯃꯤ ꯑꯃꯅꯤꯕꯨꯗꯤ ꯆꯪꯍꯧꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯂꯥꯡꯕ ꯌꯥꯕ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯊꯔꯛꯑꯦꯕꯗꯤ ꯁꯤꯗꯩꯁꯤꯗ ꯆꯥꯗꯅ ꯊꯛꯇꯅ ꯃꯤꯒꯤ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯅꯨꯄꯤ ꯍꯥꯏꯔꯦꯗꯅ ꯇꯧꯁꯜꯂꯝꯃꯦ ꯐꯣꯇꯣ ꯅꯨꯡꯗꯣ ꯈꯔ ꯀꯥꯞꯄꯛꯑꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯅꯝꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯅꯨꯡꯉꯥꯏꯅ ꯈꯜꯂꯒ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯉꯥꯏꯕꯨꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯇꯣꯞꯄ ꯇꯥꯏꯃꯤꯡ ꯐꯪꯗꯕꯅꯦ ꯑꯗꯣ ꯉꯁꯤꯁꯤꯅ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯈꯤꯕꯒꯤ ꯑꯩꯉꯣꯟꯗ ꯁꯦꯝꯕꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤꯅ ꯈꯜꯂꯒ ꯁꯦꯝꯃꯛꯄꯅꯦꯕ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯉꯣꯟꯗꯗꯤ ꯂꯦꯕꯔ ꯊꯥꯗꯗꯕ ꯌꯥꯗꯦꯕ ꯄ꯭ꯂꯁ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯈꯤꯇꯪ ꯆꯥꯟꯅꯗꯕ ꯑꯃꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯩꯗꯣ ꯌꯥꯝꯅ ꯋꯥꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗꯕꯅꯦꯕ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯣꯏꯗꯤ ꯑꯣꯏꯔꯛꯈꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯥꯡꯕꯅꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯨꯝ ꯇꯥꯡꯀꯛ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯀꯔꯤ ꯇꯧꯏ ꯀꯥꯏꯅ ꯅꯤꯡꯁꯤꯡꯉꯨꯕ ꯍꯥꯏꯕꯗꯨꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯒ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯍꯧꯔꯗꯤ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗꯨꯗ ꯃꯣꯃꯣ ꯅꯣꯛꯈꯤꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯉꯒ ꯃꯣꯃꯣꯅ ꯑꯃꯨꯛ ꯅꯣꯛꯄ ꯌꯥꯅꯕꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯗꯤ
ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯕꯕꯥꯏ ꯇꯧꯃꯤꯟꯅꯔꯁꯦꯅ ꯏꯃꯥꯟꯅꯕꯤꯈꯩꯁꯦ ꯄꯨꯟꯅ ꯍꯥꯏꯔꯒ ꯑꯣꯏꯅ ꯕꯕꯥꯏ ꯇꯧꯔꯨꯕꯅꯦꯕꯀꯣ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ